ꯑꯩꯈꯣꯏ ꯃꯆꯥꯒꯤ ꯕꯔꯊꯗꯦꯒꯤ ꯒꯤꯐ ꯍꯧꯖꯤꯛ ꯑꯟꯕꯣꯛꯁꯤꯡ Hello ma'am, ngasidi yamna nungaitaba numit oire ngasigi numitse matungda amuk lakadra laoidra khangdre akhoi quarter hojik punamak loina thadona chana drobanina happy birthday gi celebration macha ama taweba ko khoi building gi duga aise laktaba yaroyana ngayaga aise lae duga yaure imanabi singse matungda amuk welfare ka kai kasu aisu chatpa ngamdrabanina ko ingang yawbagi handagi sina loibani haidana dum atang khak mini manga tara amuk chathore duga akhoi duga leminariba imanaba id khoi khusai Mapana sing na ko yen ba khot pa kai ka loi tarame yam miss tawni ko si sing se loibana ma khojikti amu khana anirak suna phangaroi da bani na aduga siga mai si ngang sigini ko birthday da wise koi building gi nupi ni ati Mapana thoklei ni ko akoi papa do doctor da jing ba chakhiba hando ai ga loina na chat ka da boina doctor la kan hai o na songo pitha ma ga la ke na aduga papa ji phone tore ba doctor la e pop la o na nang na dra khangde aina hathu atu chelaga doctor yengba nang hodre khoi pana jingaga loiraga thukla ameba ko ma se sugar level khara high ni har e wakan je tai su nungai tre ise aduna hidang lang thak se prap leiraga aduga ai jum da chatna bagi tawringe da mama na ngang kapte adum tapna la o harak padai ko icha nupi ahan gi birthday yorak bagi pochei su khatang amuk leiraga chat khrage sai leitabina hojikan yam waeba si lobi ga na tawini si se 3 badune da happy birthday be mathong am da cha de ma si leiri sing je टमाटर को जो टांग जो ने लुपा चनी पिया बसी वो सोयाबीन के काजू ले दो चला सी से डलिया है जब पापा की हम लो रहे को चाना लगी चंपा से पैकेट हम लो रहे sugar tabu mi chawa tapudi yam thingi dana aduna papa gi damakta sabudana kai ka khar lobire aduga hojikna angangi cake order to ga na dukana ma da satlaw changai ni aduga moina catalog puthare eba ko sigai siga pamba nang dum khaninga ga order to ba yae na aina siga yengbuda apamba ambo yaudre ba ko aise khoi sai da mu yengale maduna adu phasega da phasega jamna khalle engonde heli ba ko mana khalli se adu isu aina phare customize oina to holage na mana photo prap thare tharaga duga customize ki hainara me aduga jari ma kai pochei selection garage na aina siga value nama laure tawroi gana tawbani bako mapa leite na adubo ke khakpa hairakpagi nungai bidabdo aduna icha nupi se haira aba kawrabina tawbirage haina hekta pochei se mathang alai ba khara adudum siga tupi gumba kai gumba lection gare aduga siga chicken gi roll ke ka thoi adusu chaba nangaroi mapa thukla mina kainom khak leiraga hanjandra diana adusu ani khak leibire mama gi na veg ki leire aduga papa ko bani gari tongaga direct adum yumda la ebako ai hoji yumda yore Istia Mamanu abi mamanu nang sila lasya didi chakre ya sila si chicken phumi ne bako manung da yam thina hawe Hello ma'am yam da mai gi channel da ham lotri adum yam ngasi yam excited oye kai no haya ga di ai se kai thoba tam ba chatoi ning ngasi dagi hada khoi sai uni nate bako atopa unit da aduga phone taraga moida haina biraga aduga ngasi dagi tambala oina hai aduduna ai hojik chatoi pung 11 da ada thungara hai yoga da 20 minute ngai gare ai hojik chatoi se canteen da na chatoi ne bako canteen dagi moina kamai da loba lakko khotpa adudi yengasi kamai to duna na ahan ba nu mini harau bagi mathong maram khang di bako kai dagi hana start oi doina na adada hojik ai chalani ai phone di tawre bako ahan ba da phaisana phone number pi e takpi ba yadugi aduga phone tawnaga mana hai ai di si jum tana lobla oina hai bane bodi allow leite aduna noi ada oina la oina hai aduna ai ne macha ne papa ne khoi hu chatoi ne kai khoi sai leitramina mu khong nu chatoi ne ko sigagi canteen che du yamna budi lapte kilometer ama du maina oiram ga jamna budi koi roi ko icha pi atom bi ju sangum bi thaga thanamini ingang pi bagi adi ingang pi tamba yadra aina moina e yani la o jam koina matam chamena hai bagi ne ko koina tami se ai icha nu pi se hojik sangum bi thamaga pung ama mukta changani ha ko adoisu aina pakhat bagi ko sangum khara amu ngangi kaino tawrame thaname yumda chasma upselage thoge ka ai mask paga line ko nu chasaman gi dana kuna denga ayo gore moi mathunda mathunda papa tanare gelare aina tamdoi gai do ada leb leire si manung da jawe ba ko moi keno da si manung da jawe ba ko nupa dune tami ba nupi am su tami deidi hoji takpi ri nupa du si yawe ba ko manung da admission to bagi paper su pure line ni siga ai photo ga sign gi yawe si utpa jai ra tru khong ula ba ko friend mu utpa lo ra mu ha pa jam da di sina aina hurana ka fo video hoi doini gari manung da faming da sign amam tawale adugi asi thobal raga kaino nga kaidi chechangi iba khotpa ahan ba numit oi bagi ko chechangi wai shunari ne ba
ꯂꯣꯏꯔꯛꯄꯗ ꯖꯦꯁꯤꯌꯣ ꯃꯦꯗꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯀꯣꯏꯔꯛꯑꯦ ꯏꯆꯥꯅꯨꯄꯤꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯈꯣꯠꯄ ꯃꯁꯥꯁ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯃꯥꯅ ꯐꯖꯅ ꯇꯥꯛꯄꯤꯔꯝꯃꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯁꯦ ꯀꯦꯟꯇꯤꯟꯗꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯊꯕꯛꯁꯦ ꯏꯊꯧꯁꯦ ꯁꯥꯊꯤꯅ ꯌꯥꯝꯃꯦ ꯑꯗꯨꯅ ꯁꯤꯜꯄꯥ ꯀꯧꯔꯒ ꯑꯩꯈꯣꯏꯕꯥꯅꯤ ꯀꯦꯟꯇꯤꯟꯗ ꯆꯦꯜꯂꯨꯔꯦ ꯑꯗꯨꯒ ꯃꯤꯁꯨ ꯁꯥꯊꯤꯅ ꯌꯥꯝꯅ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯖꯣꯍꯣ ꯖꯣꯍꯣ ꯇꯧꯅ ꯉꯥꯡꯅꯕꯅꯦ ꯁꯛꯅꯕꯅꯦ ꯐꯨꯅꯕꯅꯦ ꯇꯧꯗꯅ ꯍꯥꯏꯅꯖꯔꯒ ꯑꯩ ꯃꯅꯨꯡꯗ ꯆꯪꯕ ꯐꯪꯉꯦ ꯑꯍꯥꯟꯕꯗꯗꯤ ꯐꯪꯉꯔꯣꯏꯗ꯭ꯔꯥꯅ ꯄꯥꯈꯠꯄꯅ ꯃꯤ ꯈꯨꯇꯤꯟꯁꯦ ꯎꯕꯗ ꯑꯩꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯅꯪ ꯈꯪꯅꯕ ꯑꯝꯇꯪ ꯂꯩꯔꯒꯗꯤ ꯑꯝꯇ ꯈꯪꯍꯜꯂꯣ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯀꯅꯥꯝꯁꯨ ꯂꯩꯔꯝꯗꯕ ꯅꯨꯄꯥ ꯑꯝꯗ ꯆꯪꯉ ꯑꯩꯅ ꯍꯥꯏꯖꯔꯨꯕꯗꯒꯤ ꯆꯪꯕꯗꯤ ꯐꯪꯉꯦ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯁꯥꯊꯤꯅꯗꯤ ꯌꯥꯝꯅ ꯂꯥꯛꯑꯦ ꯑꯗꯨꯅ ꯀꯔꯝꯕ ꯂꯩꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯃꯨꯛ ꯍꯥꯆꯔꯦ ꯑꯩꯈꯣꯏ ꯕꯥꯅꯤꯒꯤꯁꯦ ꯈꯨꯖꯥꯝꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯃꯤꯅ ꯑꯃꯨꯛ ꯉꯥꯡꯉꯛꯇꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯣꯠ ꯆꯩꯉꯩꯁꯦ ꯁꯨꯃꯥꯏꯅ ꯀꯥꯔꯗꯕꯣꯔꯗ ꯍꯥꯞꯄꯒ ꯄꯨꯔꯛꯑꯦ ꯒꯥꯔꯤꯗꯁꯨ ꯂꯥꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦ ꯁꯤꯁꯨ ꯄꯤꯛ ꯊꯜꯂꯤꯅꯤ ꯁꯤꯗꯁꯨ ꯄꯤꯛ ꯊꯜꯂꯤꯅꯤ ꯇꯨ ꯑꯩꯈꯣꯏ ꯄꯤꯇꯅꯨꯗꯨꯒ ꯍꯦꯟꯅ ꯂꯧꯕꯤꯔꯛꯏꯕ ꯃꯆꯤꯟ ꯆꯨꯞꯅꯕꯗꯣ ꯌꯥꯗ꯭ꯔꯦꯗꯅ ꯃꯗꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯆꯥꯗꯣ ꯑꯉꯥꯡ ꯃꯆꯥꯒꯤ ꯋꯥꯈꯜ ꯁꯤ ꯍꯣꯡꯉꯤꯁꯦ ꯑꯗꯨꯝ ꯇꯥꯡꯗꯦ ꯍꯣꯡꯉꯦꯕ ꯑꯩ ꯅꯍꯥꯟꯃꯨꯛ ꯄꯥꯕꯗꯅꯦ ꯑꯩꯅ ꯃꯃꯥꯡꯒꯤꯗꯁꯨ ꯂꯧꯈꯤꯕꯅꯦ ꯃꯃꯥ ꯁꯤ ꯀꯩ ꯄꯣꯠꯅꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯇꯨꯝꯃꯨꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯦꯟ ꯆꯠꯄ ꯊꯤꯡꯅꯒꯤ ꯃꯈꯣꯟ ꯌꯥꯝ ꯇꯥꯔꯣꯏꯕ ꯇꯨꯝꯃꯨꯔꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯁꯟꯗꯥ ꯇꯥ ꯂꯩꯔꯝꯃꯦ ꯉꯁꯤ ꯊꯕꯛ ꯌꯥꯝꯃꯟꯈꯤꯕꯒꯤꯀꯣ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯑꯩꯅ ꯉꯁꯤ ꯒꯥꯔꯤ ꯊꯧꯕꯗꯣ ꯈꯪꯉꯕ ꯑꯍꯥꯟꯕꯗ ꯃꯣꯏꯒꯤ ꯑꯦꯛꯁꯤꯂꯦꯇꯔ ꯑꯗꯒꯤꯗꯤ ꯅ꯭ꯌꯨꯇ꯭ꯔꯜ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯀ꯭ꯂꯆ ꯀꯩꯀꯥ ꯃꯌꯥꯝ ꯍꯥꯏꯕꯗꯣ ꯀꯔꯤꯝ ꯈꯪꯗꯦ ꯑꯩꯁꯦ ꯄꯨꯔꯥ ꯕꯣꯀꯣꯂꯣꯝꯗ ꯀꯩꯁꯨꯝ ꯈꯪꯗꯕꯤꯗꯅꯦꯕꯀꯣ ꯑꯩꯅ ꯆꯠꯂꯨꯔꯤꯁꯦ ꯑꯩꯅ ꯅꯨꯄꯥꯗꯨꯒ ꯍꯥꯏꯔꯦꯕꯀꯣ ꯚꯩꯌꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯝꯇ ꯇꯥꯛꯎ ꯈꯣꯠꯂꯨ ꯍꯥꯏꯅ ꯑꯗꯨꯒ ꯃꯥꯅ ꯇꯥꯛꯑꯦ ꯁꯤꯅ ꯀ꯭ꯂꯆꯅꯤ ꯁꯤꯅ ꯏꯟꯗꯤꯀꯦꯇꯔꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯪꯗ꯭ꯔꯕꯀꯣ ꯀꯩꯅꯣꯁꯦ ꯑꯩꯁꯦ ꯄꯨꯔꯥ ꯒꯥꯔꯤꯒꯤ ꯃꯔꯝꯗ ꯀꯔꯤꯝꯕꯨ ꯕꯥ ꯈꯪꯗꯕꯤꯗ ꯆꯠꯂꯤꯅꯦꯕ ꯑꯩꯈꯣꯏ ꯁꯥꯏꯅ ꯀꯩ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯇꯥꯛꯄꯤꯔꯒ ꯅꯪꯅ ꯊꯧꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯑꯁꯥꯗꯨꯃ ꯇꯣꯛꯑꯣ ꯅꯪ ꯊꯧꯕ ꯐꯪꯉꯔꯣꯏ ꯃꯥ ꯍꯥꯏꯃꯤ ꯁꯤꯃꯛꯅꯦꯕ ꯑꯗꯨꯅ ꯅꯨꯃꯤꯠ 35ꯈꯛ ꯑꯩꯅ ꯇꯝꯃꯟꯕꯁꯤꯒ ꯐꯖꯅ ꯍꯩꯅꯕ ꯇꯧ ꯑꯗꯨꯒ ꯍꯩꯔꯀꯥꯟꯗ ꯅꯪ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯄꯥꯏꯍꯟꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯁꯨ ꯑꯦꯛꯗꯝ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯅ ꯇꯝꯗꯣꯔꯤꯃꯤ ꯍꯥꯏꯅ ꯆꯠꯂꯀꯥꯟꯗ ꯃꯣꯏꯒꯤ ꯁ꯭ꯇꯥꯔꯠ ꯍꯧꯒꯠꯄꯒꯤ ꯀ꯭ꯂꯆ ꯅꯝꯃꯒ ꯑꯦꯛꯁꯤꯂꯦꯇꯔ ꯂꯩꯈꯠꯄꯗꯣ ꯑꯗꯨ ꯍꯥꯏꯗꯤ ꯀ꯭ꯂꯆꯁꯦ ꯁꯨꯃꯥꯏꯅ ꯃꯈꯣꯡꯗ ꯅꯝꯕ ꯃꯇꯝꯗ ꯃꯈꯣꯡꯁꯦ ꯄꯨꯔꯥ ꯊꯥꯡꯒꯠꯂꯤꯕ ꯈꯪꯕ꯭ꯔꯥ ꯊꯥꯗꯣꯛꯄ ꯀꯥꯟꯗ ꯒꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁ꯭ꯇꯥꯔꯠ ꯂꯧꯈꯠꯄꯗ ꯒꯥꯔꯤꯁꯦ ꯐꯟ ꯆꯣꯡꯉꯤꯕ ꯑꯗꯩ ꯑꯩꯅ ꯏꯀꯥꯏꯖꯕꯅ ꯂꯣꯏꯔꯦ ꯊꯪꯅꯕꯗ ꯂꯩꯕ ꯅꯨꯄꯥꯁꯤꯅ ꯇꯨ ꯇꯧ ꯃꯥꯅ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯀꯥꯎꯊꯣꯛꯏꯕ ꯀ꯭ꯂꯆ ꯅꯝꯕꯁꯤꯗ ꯀꯥꯎꯊꯣꯛꯏꯕ ꯈꯪꯕ꯭ꯔꯥ ꯑꯩꯁꯤꯅ ꯑꯗꯨꯗꯨꯅ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯍꯥꯟꯕꯒꯤ ꯅꯨꯃꯤꯠꯇꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯥꯅ ꯅꯪ ꯒꯥꯔꯤ ꯀꯛꯄꯒꯗꯤ ꯀꯃꯥꯏꯅ ꯀꯛꯄꯒꯗꯤ ꯍꯩ ꯈꯣꯠꯂꯤꯒ ꯊꯥꯒꯠꯂꯛꯑꯦꯕꯀꯣ ꯑꯗꯒꯤ ꯑꯗꯣ ꯌꯦꯡꯉꯁꯤ ꯅꯨꯃꯤꯠ 35ꯅꯤ ꯇꯝꯗꯣꯏꯁꯦ ꯑꯍꯥꯟꯕ ꯆꯠꯄꯒꯤ ꯑꯦꯛꯁꯥꯏꯠꯃꯦꯟ ꯌꯥꯝ ꯑꯣꯏ ꯍꯩꯅꯤꯡꯕꯁꯨ ꯌꯥꯝ ꯄꯣꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯃꯇꯝ ꯄꯤꯔꯤꯗꯣ ꯄꯨꯡ ꯑꯃꯈꯛꯇꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯦꯟꯗꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯏ ꯂꯩꯇꯕꯒꯤ ꯑꯩꯅ ꯑꯩ ꯒꯥꯔꯤꯁꯦ ꯄꯨꯊꯣꯛꯑ ꯊꯧꯗꯕꯅꯤ ꯑꯩꯈꯣꯏ ꯁꯥꯏ ꯂꯩꯔꯝꯕ ꯅꯩꯈꯥꯏꯒꯗꯕ ꯑꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯍꯔꯥꯎꯔꯦ ꯅꯨꯡꯇꯤꯒꯤ ꯆꯠꯄꯒꯤ ꯌꯥꯝ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯣꯏ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝꯀꯃꯥꯏꯅ ꯇꯧꯕꯗꯣ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛꯁꯦ ꯉꯁꯤꯁꯦ ꯑꯩꯅ ꯌꯨꯝꯗ ꯌꯧꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯃꯥꯅꯦ ꯄꯄꯥꯅꯦ ꯃꯆꯥꯅꯦ ꯃꯣꯏ ꯑꯍꯨꯝꯁꯦ ꯃꯦꯂꯥꯗ ꯆꯠꯈꯤꯕꯀꯣ ꯑꯩꯈꯣꯏꯁꯤꯒ ꯃꯦꯂꯥꯗ ꯑꯣꯏꯅ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯒ ꯂꯩꯍꯧꯔꯦ ꯑꯇꯣꯝꯕꯤꯒ ꯑꯗꯣ ꯃꯣꯏ ꯑꯣꯏꯅ ꯊꯥꯕꯤꯈ꯭ꯔꯦ ꯑꯩ ꯉꯁꯤ ꯃꯌꯥꯝ ꯁꯥꯊꯤꯅ ꯃꯄꯥꯟꯗ ꯆꯠꯂꯦ ꯍꯥꯏꯅ ꯑꯗꯨꯝ ꯑꯩꯒꯤ ꯄꯤꯇꯅꯨꯁꯦ ꯖꯦꯎ ꯁꯣꯟꯗ ꯑꯃꯨꯛ ꯊꯝ ꯃꯈꯥꯗ ꯑꯃꯨꯛ ꯊꯝ ꯑꯩꯅ ꯇꯧꯔꯤꯁꯦ ꯐꯛꯇ ꯑꯃꯨꯛ ꯍꯤꯞꯄꯟ ꯑꯗꯒꯤ ꯇꯨꯜꯗ ꯑꯃꯨꯛ ꯍꯤꯞꯄꯟ ꯑꯩ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯏꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗ ꯇꯟꯕꯤꯗꯣ ꯑꯗꯨꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯟ ꯍꯧꯗꯣꯛꯑꯅꯤ ꯑꯗꯨꯒ ꯃꯣꯏ ꯂꯥꯛꯄ ꯉꯥꯏꯈꯥꯏꯔꯒꯦ ꯑꯩꯈꯣꯏ ꯃꯆꯥꯒꯤ ꯕꯔꯊꯗꯦꯒꯤ ꯒꯤꯐ ꯍꯧꯖꯤꯛ ꯑꯟꯕꯣꯛꯁꯤꯡ ꯇꯧꯗꯣꯔꯦ ꯑꯩꯒꯤ ꯄꯄꯥꯅ ꯄꯤꯔꯛꯄ ꯒꯤꯐꯇꯣ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯒ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯑꯒꯦ ꯍꯥꯏꯌꯨ ꯃꯆꯥꯅꯨ ꯑꯩꯒꯤ ꯒꯤꯐ ꯄꯨꯄꯨꯅ ꯃꯆꯥꯊꯣꯏꯒꯤ ꯒꯤꯐ ꯁꯦꯝꯕꯤꯗꯣꯔꯦ ꯑꯩꯈꯣꯏ ꯃꯆꯥꯒꯤ ꯒꯤꯐ ꯍꯧꯖꯤꯛ ꯍꯥꯡꯗꯣꯔꯛꯇꯣꯔꯦ ꯐꯠꯇ꯭ꯔꯅꯦ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯖꯣꯏꯟ ꯇꯧꯕ ꯂꯣꯏꯔꯦ ꯁꯤꯁꯤꯡꯁꯦ ꯍꯧꯖꯤꯛ ꯁꯤꯁꯤꯅ ꯃꯊꯛꯇꯒꯤ ꯍꯥꯞꯆꯟꯗꯣꯏꯕ ꯃꯆꯥꯒꯤ ꯍꯥꯎꯁ ꯔꯦꯗꯤ ꯑꯣꯏꯔꯦ ꯃꯆꯥ ꯔꯦꯗꯤ ꯑꯣꯏꯔꯕꯣ ꯖꯨ ꯃꯅꯨꯡꯗ ꯆꯪꯕꯒꯤ ꯔꯦꯗꯤ ꯑꯣꯏꯔꯦ ꯆꯪꯉꯣ ꯃꯅꯨꯡꯗ ꯆꯪꯉꯣ ꯄꯄꯥꯗ ꯊꯦꯡꯀ꯭ꯌꯨ ꯄꯄꯥ ꯍꯥꯏꯔꯝꯃꯣ ꯑꯝꯇ ꯆꯪꯉꯣ ꯍꯤꯞꯄꯣ ꯍꯤꯞꯄꯕꯣ ꯃꯣꯟ ꯀꯥꯏ ꯅꯪꯒꯤ ꯃꯣꯟꯗꯤ ꯅꯪ ꯃꯣꯟꯗꯣ ꯂꯧꯔꯨꯔꯣꯗꯅ ꯑꯗꯣ ꯊꯝꯃꯣ ꯃꯣꯟ ꯂꯧ ꯆꯣ ꯅꯪ ꯂꯧ ꯆꯣ ꯕꯣꯕꯣꯛꯇ ꯍꯥꯏꯗꯣꯏ ꯅꯠꯇꯦ ꯅꯪ ꯂꯧ ꯆꯣ ꯅꯪ ꯂꯣꯏꯔꯦ ꯌꯦꯡꯉ ꯂꯥꯛꯑꯣ ꯏꯃꯥꯏ ꯄꯦꯝꯃ ꯇꯨꯝꯒꯔꯦꯅꯦ